Security force Singda Moreh da Chathakhigani combing operation Singda lanthum huranba amadi Nupi Singda Otpa Neiba tawkhiba Leite maram chadana security force ta maral siganu haina IGAR South Rajan Serawatna Kuki Women Union Tengnopol amadi Moreh gi leader Singda Fongdok lambaga loinana combing operation lepa leitana Chathakhigani haina su lauthok lamle ngasi ayuk pung nipalom tabada Mantri Pukhrida leiba Assam Rifles ki Inspector General Rajan Serawatna Moreh da chopper da laktuna Moreh da hauzik leiriba security ki fibam sing yengsenki Manipur Police ki DIG Range 2 Jogesandra Haubijamsu Moreh da ngarang numidang athengbada yauraktuna security singi fibam yengsinduna leiribane ngasi nungthil Assam Rifles ki inspection banglo da IG Rajan Serawat Tengnopal DC amadi SP Tengnopal yauna Kuki Women Union gi leader singa hakthengnana unaduna wari sanaki mifam aduda IG Rajan Serawatna Moreh da combing operations tawriba asi combined team na tawbani state force khaktana tawbanate Kuki Purup ki miyoi singna Moreh da security force singna combing operation gi namada sana lupa hurale Nupi Singda Otpa Neiba gi thabak chathai hairiba wafam asi aranbani haiki Assam Rifles ki camp sing gi mamang da famjinduna leiriba Kuki Nupi Sing ngasi numidang wairam gi manungda masa gi mayumda hankhina basu khanghanki ngasi numidang wairam gi manungda mayumda handaba taragadi district magistrate ki order matung ina thugairagani haina su fongdok kibaga loinana SDPO Anand Kumar gi mihata chenaba sing faba ngamdriba fawba combing operation lepa leitana security force singna Chathakhigani haike ID News na haujikta fangba paw gi matung ina Assam Rifles ki camp sing da famjinduna leiramba Kuki Nupi Sing adu Kuki nupa ani laklaga khubak khurambadagi haugatnaduna mayum da hanakre hairi fibam sing asi yengluragadi Kuki Nupi Singna Assam Rifles ki camp mamang da famjinduna makhoi bu kanbiyu hairamba adu Kuki Singi drama ni haibada mayek senglakle